Akisbani Imphal Nolini Devi na pau pajari ahan bada madu iba pau Manipur Sangai Festival lisingani kunmangagi ngasi nini janba numita rajya sigi tungan ba mafam singda kala sanskriti gi thauram sing pangthokli Sangai Festival lisingani kunmanga pangthokpabu yaning taba phungdoktuna IDP singna ngasi chu kongjang changsinki Chief Secretary Punit Kumar Goyal na haidi Manipur ki polo masana bo malem thakta hena masak taknaba masida changba masak matum semgatnaba thaurang amaya thokle Lupa koti ama lakumputara mga rongi mamal oigataba popi pampi ngasi Sandel jilada security force na yantatuna manghan kre amisung Pradhan Mantri Narendra Modi na ngasi South Africa ki Johannesburg da pangtokpa G20 Leaders Summit da malem ki drug trafficking thengnanaba G20 da yauriba member singna punna thabak tawminanaba wafam hodokre Manipur Sangai Festival lisingani kunmanga security ki akanba jaksil thorang ka luina na pangthokli Festival asigi ngasi nini sanpa numita Imphal ki Palace compound leba Bhagat Chandra Open Air Theatre da tungan ba nat ki oiba jago isai sing pangthokli Senapati ki Purum amasung Surachanpur ki Aimol Phuruk ki nat ki oiba jagoi Leisiam jagoi Thangta Pungcholom amadi Basanta Ras yauna jago isai sing utki Imphal ki hapta kangjai bungdana pena saisak jolom wari liba amadi maite isai ki thauram sing pangthokli Kumalampak Sports Complex asu kang tournament yauna tungan ba angang singi sana khotnaba ki event kaya pangthokki Imphal ki iboyai ma sumang lila sangnen da sungasi sumang lila ani utki Manipur Sangai Festival gi saruk ama oina Senapati jila gi mauda pangthokliba Zeri Blossom Festival ki oina ngasi isai nongmai nat ki oiba sana khotnaba ecotourism amadi environment ki matangda workshop na jingba pangthokki Loktak Patasu Naki Oiba nga pabagi thauram sing pangthokki Rajya sigi tungan mapam singda ngarang dagi haukiba Sangai Festival lisingani kunmanga asibu yaning ba phungdokto na ngasi chu IDP singna Bisnumpur jila ki kokta da leba Sericulture Office mamangda wakat mi phamki Ekoi ki Bisnupur pangmi RK Manipur sana na hai wakat mi phamadu loirba matungda miyamna Surachanpur da leba makoi ki mayumda changnagani haiduna khongchat ama chatpa haurakhi maduda police ka muknaki tungan pa relief camp singda leiriba IDP singna thomjilakpa yaba lambi singda police na ngak senbagi thabak akanba mawongda satakhi Marak asida Sangai Festival pangthokpagi mayokda sangchinba khongjangda security force singna khongjang loi singbo phujaiba tawkhiba yaningte haiduna Manipur People's Party na phongdorakli Dolasina thokpa jerol amada hai Manipur da hojik oriba pibam asigi yenglaga Sangai Festival khakta natana tungda lakadoriba harau kumai khudingmak ta honingde amadi Sangai Festival pangthokpa matang sate Tara manga suba Manipur Polo International ngasidagi Imphal ki mapal kangjai bungda hokre Thauram tu da wangang bada Manipur ki Chief Secretary Punit Kumar Goyal na hai Rajya Sarkar na All Manipur Polo and Horse Riding Association ka tanaduna Manipur ki polo masana si malem da masak taknaba amadi masana sigi changba masak matum sing semgatnaba thaurang amaya thokle masigi damak donor mantralay da DPR ama pinanaba thaurang tawdi mahang na hai Chagol kangjai hairaga khangnaba Manipur ki polo asi icham chamba masana amanate masi rajya sida leiba miyam ki thongna hongna lonchet amasung Manipur ki saktam takpa masana amani Manipur ki polo asibu ikai khomnaba utba oina taramanga suba Manipur Polo International Tournament lisingani kunmanga asi pangthokpani mahangna hai Just for the information of people of Manipur, that we, with the help of YAS and the Tourism Department and consulting Manipur Horse Riding and Polo Association, we are preparing a roadmap to popularize this game and to upgrade our infrastructure, to have more international coaches and international tournaments. We are working on a DPR along with the Ministry of Donor. So we hope that we'll be ready with our roadmap very soon. Institute of Town Planner India ki North East Zonal Conference Imphal ki Hotel Classic Grand Data Pangthokre Tharum to the Mahut ki Principal Secretary RK Dinesh Singh Institute of Town Planners India ki President Pradeep Kapoor na Singba Miyoi Singh saruk yakhi Tharum asigi saruk ama oina town planning ki matangda tungan pa hiram singda akhang ahi singna wangangki
थौरमदुदा वा ngangbada mahutki principal secretary RK Dinesna Manipurgi tampaki oriba lamtugi phibam amadi turel khongbangi mawong matau asina maram oiraga Imphal gi mafamsingda nongma kangdana ising ichau thopagi sang hengalakliba amadi nongsit motpagi sang hengalakliba asigi matangda wa ngangki Masjid Sundatana Lamda Masigi sensitization, sewerage, transport, amadi urban migration ki matang daso wapong kaya pungtoki. Thaurum to the Town Planning Department ki chief town planner Nongthomba Bengu Singh, Mohut ki director Ngangom Uttam Singh, Environment and Climate Change ki director Dr. T. Brajakumar Singh Sarukya Matam samna sembi tana laklaba mayai lambi ngarang ahingtagi lamdamadongi miyamna thingjin kre. Masina maram oiraga miyang wisatok sasinda chauna akaiba thokle. Paugi marak thana atenba break ama. 2 days comprehensive eye camp at 100 rupees. Sija Eye Care Foundation Langolda Lagliba November gitang kun Maria Marikun Manga. Ayuki pung mapandagi nungthal gi pung ahum phawbani Community Ophthalmology da World Amadi Japan Grant Fanglaba Sija Eye Care Foundation Langol Arabin Eye Care na sulamjing lamtak piri mitki oiba makhal makhagi layeng haibati cataract, retina, cornea, glaucoma, pediatric eye care, oculoplastic surgery gi layeng pija bagaloinana procedure amadi investigation da chada taramanga discount pijagani PMJAY RBS ke CVS nasu empanel tawbiri akupa marol gi damak 9436235274 da call tawbiraknaba khanganjari Tabiriba Pawasi Akasbani Imphal Dagini Lupa koti ama lakhongputara mga rongi mamal oigadaba popi pambi ngasi Sandel Jilada Security Force na yantatuna mangan kre. Police ki paunahai Sandel Police ki SP Dharmendra Kumar ki meeting makhada Sandel District Police Nipan Chuba Manipur Rifles Ahanba amasung Nipuhumdoi Chuba Assam Rifles BSF loidana Sandel ki Forest Bibag NCB amasung na Policing amasung SMT Kengjong ki apunba kangbu amana ngasi Sandel Jila ki Sakpi Karong Police Station na konba Gobong Singsang dagi lam ekarya khairom da tharamba popi pambi sing yantatuna mangan kre. Ngasi yantat ki ba popi pambi aduna mapung mari pharak pada saurakna opium kilogram chaniyang khairom puthok pangom kani. Masigi apunba senpam lupa koti ama lak komputara mangarom oiraba yai hari. Sathaki ba operation atuda drug sungbada sijinaba masak matum sing amadi popi maru sing loinana sangmari maithaduna manghan ki. Lauko natugi mapu amadi popi pambi sing adu kanana thapana haiba hauji phawbagi oina khangba ngamdri adumainamak Sakpi Karong Police Station da case ama lokatle hari Agartala ki ahoy nagarda nauna saba ibudok putiba devata bari ngasi Tripura ki Mukhyamantri Manik Sahana sangakre sangapagi thorum atuda Manipur gi Rajya Sabha ki MP Leisimba Sana Jawba amadi MLA Leisangtem Susindro Saruk Yakhi ACERT ki director Ahibam Ramel Singna Hairi Manipur gi Puwari ki lamda hogalakliba mahiroi singda khanghanbagi tangai patabalai lamda masigi leijari banat amadi sanabi sing asi hinghana bahotnabada hogalakliba mirol singna khangba tangai fate Research Forum Manipuri form linkhat ki bagi taramapan chuba kuman thobram ngasi lamphel pata leba ACERT ki multipurpose hall da pangto ki bethoramda wangang bada director na makhatan hai Raja Siki Lejaram Libanat Chanabi Amadi Puwari Singasi Mahiroi Singi syllabus da happa tangai fate. Association of Indian University AIU linkhat ki bagi sahi sama mapung pharak bagi thaurong ngasi Dhanamanjuri University na sinduna GP Women's College Imphal ki Central Hall da pangthokre. Tharumadu ki saruk ama oina akhanaba lecture program amasu pangthokhi. Thauram ti wangang bada Dhanamanjuri University ki Vice Chancellor Professor W San Babu Singna lebak asina kumja lising adini putare phawbada Viksit Bharat ama ohinaba awang bathaki mahima singi maru oiba thawdang matangda wangang khi mahangna hai awgalakliba mirol singna hanadagi hongna lereklaba ikhugi chanabi sing asida amuk hana tungan pa hai singba thawdang kaya hapjinduna honglakliba chawkatbagi lamjel asida yawruba kandata chawkatlaba lebak ama oirakpa ngomgani haiba asida miyam punna khangminaba tangai fate lebak sinba thungna chathariba PMKSY WTC 2.0 gi saruk ama oina ngasi Water Waste Mahotsav Manipur da su hokdokre
State Level Nodal Agency for Watershed Management na sinpa muhotsa hudopagi thorum aduda Rajya thaki oina pangthokadoriba social media competition cho hudoki. Competition asida reel semba amadi photography yauri. Competition asigi akupa marol gidamba makoigi official website slna.mm.gov.in dagi khangba yagani hari. Sahi asigi September tara marida maphawdamgi satar mari chingkatuna thokiba khusem ising isauna sokhan khraba imung singda sarkar na matik chaba kheti puron pibiyo haina Manipur Pradesh Congress Committee na appeal tawdi. Kakching jila ki Sekmai jinda leiba MPCC OBC Department ki chairperson Shakir Ahmad ki yumda pangthokpa pawgi mifam amada mahangna hai. Thokiba ising isaw aduna maram oiraga Thoubal Imphal East amadi Imphal West jila ki tungan pa mafam singda ising thumjin kiba amadi miyoi ani leikidraba matungda MPCC ki president yauna maphawdamda chatuna sport and quarry amasu sathakre. Masida sunatana Rajapalda thodo asigi matangda asengba puthokpinaba jerol amasu pisinba leide. Lunana Manipur High Court thakiba case amaki matung ina Rajagi Chief Secretary nasu atuba matamda thijinduna maraleba sing chairak pinaba order takibasu laikre. Social Awareness and Media Authentic Junction Samaj Manipur Lingkhat ki bagi sahi tara subagi kumon thauram ngasi Kakching jila gi Haibok Makhong Public Ground da pangthokre. Pawgi marak thana atenba break amamu. NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu laying bada khudong chaba pizari Dr Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Speciality Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. August Bani Imphal daki pau tabiri. Pradhan Mantri Narendra Modi nangasi South Africa ki Johannesburg da pangthokpa G20 Leaders Summit da malem ki drug trafficking thengnanaba G20 da yauriba member singna punna thabak tawminanaba wafam hawdokre. Mifam du da wangang bada Pradhan Mantri na makatan hai drug trafficking na miyang ki hakchet ki lamda akiba pokhan batana tana tangdu leita ba phibam da kahelakpa amadi ngaksel ki lamda achauba singna ba ama oirakli maramasina miyam puna honamina tuna drug trafficking dagi ngakthokna ba amadi terrorist singda sel thadaba lephan ba tangai fate haujik chanabagi pau ngangbam Amukhomba dagi Tara manga suba Manipur Polo International lisingani kumanga ngasi dagi Imphal gi mapal kangjibungda hokre tournament asigi ngasi ahuba match ta Colombia amasung USA sanabada Colombia na panjal taruk mari da thoikre tournament asida punna team manga na sorok yari team singa dudi India A India B Manipur team India C amadi mapal lebaki team mani Colombia amasung USA ni Manipur Horse Riding and Polo Association na sinba tournament asi tha si kumapan phawba sathagani All Manipur Polo Association sinduna Kangla Manung Kangjai Bungda Sathariba Sagol Kangjai Cup lisingani kumangagi ngasi sanakiba match singda Urban Polo Club na Mayang Imphal Polo Club pu panjal taranithoi ahumda Assam Rifles Polo Club na Thoubal District Polo Association bu panjal taramathoi tareta aduga ex Polo na ibudo thangjing moirang bu panjal kulumdoi 0 sinoda thoikre District Sports Association Kakching na sinduna Sathariba Second Division Football League lisingani kumangagi ngasi sanaki match ta SFC Sorana JA Kakching panjil tara ani da thoikre ato match samada SSC Langmaidongna MYC Waikhongbu panjil ani amada thoikre All Manipur Football Association na sinduna sahi kun makhagi Inter District Sports Football Tournament lisingani kunmanga kuntaru pangtholagani tournament asida team manga sorok yagani hayengdagi haugadoriba tournament asi tha asigi Kuntra Phabu Sathagani, Haudopagi Mesta, DFA Moirang Amadi, DFA Thoubal Aduga, Amfa Blue Amadi, DSA Bisnupur Sanagani. Nolini. Adubita, Mariba Pau Amukhana. Manipur Sangai Festival lisingani kun mangagi ngasi Nini Chanba numita, Raja Chigi Tongan Mampap Singda Kala Sangskriti ki Thauram Sing Pangtukli. Sangai Festival lisingani kun manga pangthokpabu yaning de phongtok tuna IDP jeng ngasi chu khongjang changsin ki
Chief Secretary Punit Kumar Goyal na hari Manipur gi polo masana bo malem thakta hena masak taknaba masida changpa masak mathum sungbatnaba thaurang amaya thukle. Lupa koti ama lakh humputara mga rongi mamal oigataba popi pambi ngasi Sandel jilada security force na yanthatuna mangan kre. Amishung Pradhan Mantri Narendra Modi na ngasi South Africa gi Johannesburg da pangthokpa G20 Leaders Summit da malem gi drug trafficking thingnanaba G20 da yauriba member singna puna thabak tawminanaba wafam hodokre. Paulo Jare.